KNF Chief Coordinator yauna mga rapna fare. Bangladesh ki Bandarban District Rapid Action Battalion na akanba operation chathabada Kukichin National Front KNF Chief Coordinator yauna kadar mga fabangam kre. Ngarang namidang district adugi Sadar Upzilada chathaba operation aduda faraba Chief Coordinator adudi Kukichin National Front ki makok thong maluchingba Cheusin Baumni. Mahag Sadar Upzilagi manungchan na layba Siron Par Village na layba mayumdagi fagat kibani. Miyoy singaduga kona na nong mayanisu fangbangam kihay na ngasi Bandarban Jila Parishad Auditorium na pangthokpa paugi mifam amada Rap Tara Mangagi Commanding Officer Lieutenant Colonel H.M. Sazat na fongdokre. Mahag na makata na fongdokibada KNF ki activist sing laksin na bagidamag akanaba operation adu chathakibani. Yusin hariba miyoy adu makoy giluchingba Nathan Baumga khwaidagi naknaba amasung organization aduda sel tum khomgatpagi lamda achauba thodang lawba miyoy ni. Numit kharnigi mamangda mahaki yumda KNF ki cadre kaya laktuna mahaki pautak lawki haibasu khangba ngamle. Bank kaya lut tawkiba dusu mahaki pautak matungina chathakibani hairi. Mahaki yumdagi airga nama fangba ngamki aduga atopa cadre sing adudagina afaba makalgi nongmayani fagatpa ngamkibani. Thangza numitagi rap kilan mi chama henbana akhanaba mafamsingda target tawduna operation chathaba hawkibani. Chaliba tha sigi anida KNF ki cadre singna bank mathang lut tawba amadi police attack chathaba laiki. District adugi rumada laiba Sonali Bank ki manager su faduna pukibaga loinana bank adubu su lut tawnanaba hotnakibani. Makoina Sonali Bank amasung Krishi Bank singda thomjinduna sale oina taka crore amaga